tungan social media amasung siphonggi maruoiba ipaw khara miyamda thamjage sin Kuki narco terrorist na pamlibasi Manipur sarkar muthalaga president rule thamba madu ngamaktra kanda Meitei Masen Hatoknahanba sini makoina kanna silibasi haina lamlai AC gi MLA Thamba Ibomcha na phongdokre sin Kuki narco terrorist moina pamise Manipur ki sarkar se muthalaga PR thamba number 1 madu ngamaktra kanda number 2 hoji moina tor ise akhoi Meitei Masen se amaga hanaba thabak sine moina kanna siliji jiri daga koi amai taba thokdo handak tha tare mukta ngari ba nga ma yauna nga hum nu pi hum hat ki biga to tois koi gi mai ben mayam ama thamoi kaina naba thamoi kairam na maroram na ngoi daba nga kani tawai daba tor kani aduna mayam sina asaw na thumit khidana ba MLA mayum thugairo rasi mai tharasi mantri halu rasi na tawduna onsan na torise Kuki narco terrorist hai ba koi yengna basing du kya pamane moi dia koi masen se lan tong na amaga hana basi moi kya pamane ado je koi santi porok na bidong ta separate administration du birage santi leirasi lan tor roi si ngasi du lan le pe koi pamadra ba koi na or noi gi ain kaina pusilak pa bitok mayam se adum lei jarasunu noi na changjala ga singman punamuk maru pokthokna popi thaba trak pusilak ko khorbo se punamuk se adum noi adum tawro santi oirasi lan tor roi se ha di moi yar pe adugi condition do akoi tokadra adoi ta di akoi na oheningi ba akoi Manipur do ohenna bui dong te akoi na awa ba kangba dakar lerega di pusi bau ka thokpa haibese lebak masa ta ba mariba kunuksi ba mi khudimana tawham thoi haini khali akoi punna amato ene leminaraga ngasi gi akoi gi thengnai ba wa ba se thengnai na si alwa akoi na oheningi ba Manipur do warpangam dri bhawa akoi thengnai na si haibese ma ai mayamda appeal tawjari Manipur ki irang asida akanma miyang sanghaudrabadi wathok asi India pumada yaroklai haingai leite haina phongdokre Rashtra hit sarapwari sangdan yauna tungan ba Hindu organization kayagi apunba kangbu amana Manipur tholib irang asiga loinina Prime Minister Narendra Modi da memorandum ama pisin khrabu matung Prime Minister office tagi state lengak ta hauzik oiriba Manipur ki phiba masigi matangda report pirang na bakhangalakre hairi Haukiba November 13 da pisin kiba memorandum aduda Rashtra hit sarapwari sangdan ki founder President Sohangiri na Prime Minister ki puning singsiladuna hai thakun phajilaba Manipur ki irang asida akanma miyang sanghaudrabadi wathok asi India pumada yaroklai haingai leite Kuki terrorist singna hingsa gi thabak kaya sathapata natana thokliba irang asi hena sauthokanaba China Pakistan Bangladesh Myanmar amadi mapa leibak sing asigi miyoi kharana asakpa maidagi haijinabagi thawong kaya sathari hainasu phongdokhi amaromda Kuki terrorist singna anti national oiba thabak kaya su leptana satharakli madugi manungda drone attack missile attack lo kaina sangsilakpa miyoi sing lehenba drug ki karbar tawba misam pharga terrorist sing thadu u haibagi demand tawba amadi maram chadana tokhaiba lenga ki demand sing asini haina su phongdokhi oirakliba phiba masi yenglaga suspension of operation handokpa Kuki narco terrorist sing gi mathakta surgical strike sathagdabani haiba wafam sing Prime Minister da pisin khiba memorandum da yauri Speaker T.I. Sadabarta amadi Minister Y. Khemchan ga BJP ki National General Secretary ga Delhi da unadun wari sanakre hairi Hauzik Delhi da lairiba Speaker T.I. Sadabarta Singh amadi Minister Y. Khemchan Singh ga BJP party asigi National General Secretary oiriba BL Santos ka tungan ba pungpham da unadun wari sanakre haina thajaba yaba pawgi likhun amana khangalakli Pausna makha taraduna hai wari sanakhiba aduda kari karamba wafam sing khanakhi haiba sabsana khangba ngamdrabasu hauzik Manipur da oiriba phiba mamadi praja miyamna BJP lenga asida thajaba thamlaktre haiba wafam sing khanakhi amadi Chief Minister gi thabak thoram sing da yaningdaba amadi pendaba wafam kaya su khanakhi hairi Nakal amaramda hauzik phawba Delhi da lairiba MLA singa Speaker T.I. Sadabarta Singha ga unadana wari sanakhi hainasu pawgi likhun asina makha tana phongdokle Manipur ki irang asigi mari lainena inquiry commission ki report lankhlagnaba matam center na sangdokre Manipur tholiba irang asigi mari lainena Ministry of Home Affairs MHA na sem ki myoi ahumna saba judicial inquiry commission na makhogi report lankhlagnaba matam center na mathang sahi ki 2025 ki May 10 phawba sangdokre Ningsing yabadi Manipur tholiba irang asigi matangda thiganaba myoi ahumna saba judicial inquiry commission ama Ministry of Home Affairs MHA na mamang sahi 2023 gi June 3 da sem khiba laikhrabani haina su phongdokle